Pokhaihoudaba bom ahom dispose thadokle hari Torbung Gram Panchayat ki area da Kuki khutlai paibasingna ngarang numidang bom yauna attack satharakraba matung Pokhaihoudaba bom ahom security force ta phangba ngamkhre bom pokhai kiba mafam kharadi mayai oirap chawba kom amagum leramba khunja singna thengna khre loinana security force na aswagam yaudana pokhai hankhre hari tawdo adugi matang da mafam adudagi press ta phangba pawgi matungina ngarang numidang Kuki khutlai paibasingna Torbung GP gi area da akanmo ongda bom yauna nongmai round kya kapsilakpagi thawdok thokraba matung ngaseyuk state amasung central force ki parcel sing mafam aduda Torbung GP gi area da sangduna phibam yengsinke maduda khunja singna ngarang numidang bom tarakhiba mafam sing security parcel sing da khanghanduna labuki akoibada yengsinbagi thabak chathake maduda phawgak saw ikhai mamang laikai amasung Torbung gi area da leiba labuk singdagi Pokhaihoudaba bom ahom phangba ngamkhibani hari ngarang numidang Kuki khutlai paiba singna chatharakhiba attack aduda phawgak saw ikhai amasung Torbung ga lonaba labuk amadi Torbung sabal laikai mamangi area da bom pokhaibana maram oiraga mayai oirap chawba kom amagom leiramba ngaseyu khunja singna thengnarakhi hairi bom amadi Torbung sabal laikai ki wapal makhongda pokhai ke haiba mafam adudagi meter nipurom chalaga leiba garwat rifle ki post su leiribani hairi Kuki militant singna pairiba khulai phagatriba phawba khongjang sangsen haina phongdorakre Kuki militant singna pairiba khulai sing security force na lokhatriba phawba matam kaktana lambi thengbagi khongjang sangsilagani haina new second women society lei inkol amadi relic camp ta changjapam lawriba lanjanariba singna phongdorakle irang asuna maram oiraga Bisnupur district ki phawgak saw ikhai gi miyam masa gi mayumda khunda leita ba hawnraba matung ikhang khangawdana ngarang numidang Kuki khutlai paiba singna bom yauna nongmai round kya kap tharakpagi mayakta yaningdaba tuna new second gi mafam singda lambi thingbagi khongjang sangsenke lambi thingbagi khongjang aduga mari leinana new second women lei inkhol gi secretary huidrom malini na phongdorkibada relic camp ta sangjapam lawramba phagak saw ikhai gi miyamna masa gi yumda leinarba matung ngarang Kuki khutlai paiba singna bom yauna nongmai round kya kap tharake Kuki khutlai paiba singna tawningbata tawbada security force na kariguma masak thokpa action amata lokhataba si yaningde Meitei singna tawba matamda de faning bata faduna ngayok safu da lebanga amagum uhanbagi thawong sathakiba ngaktane masida sunatana Kuki khutlai paiba singna nongmai kafaloi haiduna khul ngak paisa singna paiba khulai sing lokhatpa leikre haujuna amu Kuki khutlai paiba singna nongmai kap thorakpada tuminna laisille haida sumahana piendaba wafam kiyama khatana phongdokhe Kuki terrorist sing takthok naba honabada taramapan Suba Gerwal ge kangbuna asoba thodang lauke hairi ngara numidang pung nepan makhairum taba matamda Bisnupur district ki Torbung sabal maning lekai da Kuki terrorist singna nongmai amadi bom yauna akandamo ongda landarakhiba adu thengnana ba honabada kangbai da leiba 19 Gerwal rifles ki kangbuna asoba thodang lauke hairi pausina hai Kuki terrorist singna khuladu da landarakpa adu da Gerwal rifles ki parcel singna Kuki terrorist singi maikai tamna handuna nongmai kaptuna tanthokhe karigumba 19 Gerwal rifles ki kangbuna Kuki terrorist sing adu nongmai kaptuna tanthoklamdaba tarabadi ka hena aso apan thoglamba yai loinana Kuki terrorist sing takthokpagi khongjang aduda 19 Gerwal ki CO masamaksu sarugya ki hairi pausna hai ngase yukso 19 Gerwal rifles ki CO na lusingba team amana Torbung sabal laikai gi akoiba mafam singda section bagi thabak chathakibaga loinana Kuki terrorist singna nongmai kapsalakiba mafam adu yauna sangsilaga area domination tawbagi thabak sumai pakna chathakre hairi Meitei gi yum marakta nongmai amasung bom kapsalakpada chenaba Kuki amata security force na phadri lengakta hangle aikhoi si khro haibra natraga hingkhora aikhoi yumda hanjinba leploi lengakna Kuki terrorist sing nongmai pairaga mirakta thadokle haina kokumi na phongdokre Manipur popular government ama athuba matamda semlakpa yabagi oithokpa leiraklibusi atamnana thugaina ba amasung makhata na irang lehalaga separate administration demand tawba yana na ba ngarang numidang Kuki terrorist singna Meitei khulda landarakpadagi state asida tangdu leita da phibam ama amuk tamna semgalakle Kuki terrorist na bom amasung nomai kapsalakpa thodok adubo ngasi tampak lamda mahai sangpuna mak thonglo na khre khurai lamlong amasung new second yauna mafam kiyamarom da miyam lambi thingdona protest taw khre lambi the security force nga asarong sing mi siba yaba polam sing puduna satpra haina check tawbagi thabak sathake Kuki militant sing aduna ngarang kangbai gi sing thaktagi phagak saw ikhai ward number 3 amasung 4 amadi Torbungi mafam singda attack satharaki bane thaudok thokleba mafam adu danga seyu angan bada security force gi makok thongba sing sangsinlarake yausang loiraga aber thunglabagum nongmai kablak tuna attack torpo to khraba matung kari pochai chithana thaba hundok lambage haiba kuichi thinake social media platform singda
Kuki terrorist Meitei yumlakta kapsilamada sizinabani haiba pompi gun ahum hundok lamba thengnaki madugi sumathakta ngarang numidang pung 9 makhai tarakpa adwaida satharakiba bom amasung nomai kapsenduna landarakiba aduda pokhaikibagi mafam oiba yaba komjau kharsu uba phangkhe hariba komjau sing adu Meitei singna lainariba yum yogadaba phit yankhairom tamak ngaibasu uba phangkhe mathamoi chakpuna loiraba IDP amana PR government da hangle ekoi hengko haibra natraga sikro haibra nomai amasung bom kapsenduna attack satharakpada khulkya da leba force singi laifamda changlubada tanthorake aduga hingnanaba sel horo hairake makhoi miyamge punsi kannanaba laklibra natraga Kuki gi lanjaba laklibra hangkhe kokomegi coordinator khuraijam athobona pawmi singda haike Kuki singna phana yamna kanna attack toraklabasu ekoi isagi iyumda hanjinba leploi makhata na hanjin khigani ingtappa pamjaba Meiteina mayumda hanjinduna lainanaba honabada kanamatana thingbangamloi asigumba tanphamasida Kuki terrorist sing adu khulai puraga mirakta koichat chatpada security force na karimata taude thadokuna thamle masi afhabanate makhata na maikei adomda pamda thodok thorokpa thingnaba akanba thabak lokhat kadabane Kukizo council ke secretary information and publicity ginja bolzongna narangi terrorist attack adubu puning thogalakiba amasung tawpham thokpani hada sing tharakibadu terrorist singbu yokhatpani ingtapa hanjin handana bohonabane mahaki mathakta Bisnupur district police da FIR ama kokomina thangakre Bisnupur moirang da miyamna protest tawkhre nongmai bom kapada senaliba Kuki terrorist ama phawba security force na phadaba pendaba phongtokre Mahiroi khunai dama khalaga exam amadi class yaithoklibasi makha sathabigano hana luptaruk no phongdorkhre Manipur ki tongan school college amadi university da pangthokliba examination amadi class sing khanghaudana yaithoklibasi makhatana sathabigano hana mahiroi luptarukna mari lainaba singda apel tawrakle mahiroi luptarukna thadorpa serol amana hai exam amadi class pomba khudakta yaithorakpa asina maram oiraga academic process ta khurok thanghanbaga loinana mahiroi singi pukning wakhalda chauna saitheng pire school ki sahi lorakpa bosem amadi kosem na lauduna pangthokadaba SSLC amadi SSE thagadaba mahiroi singi pre-board amadi pre-council gi exam hauze pangthoklibana mahiroi khunai gi yenglaga afaba maikaida poraknaba honaminase Manipur University gi pangthokliba exam amadi university asigi makhada lairiba college singda tawriba practical exam sing phawbu yaithorakpa habasi laiba asigi mangjaba oigani mahai masingi sector da su chauna akaiba pigani khunai asi semgolakpada amadi awonba chakhatpa khunai ama oihanaba honarakpa matamda mahai masing ningthina tamba habasi tangai phadaba oiri mahai masingi phibamda akaiba pirabadi tungda ekhoi pumba saitheng nangminagani mating laiba khunai ama semgatnaba honarakpada maroiba thodang lawgadoriba mahairoi singi exam amadi class singda apanba pidana ba honaminase matung tarakpada su school college amasung university da tamliba mahiroi singa mari lena bathabak thoram sing yaithokpigano haina su mahiroi luptaru asina apel torakle Ganja ka konana phakiba Churchanpur dagi Kuki nupi ama sahi tara phadok pikhre Assam state land sinduna ganja pusilambaga mari lenana ngasi Assam ki Kasa district and session court na NDNPSA ki makhada Churchanpur dagi Kuki nupi ama sahi tara phadok pikhre court asigi special judge B Prajit Boina share laukiba bench amana sentence order adu ngasi lauthokibane court na sahi tara phadok pire haina lauthokraba nupi asigi mamingna naibung Kuki sahi nipumdoi kawi Churchanpur police station ki manung chanba cycle pi village tagine haukiba sahi 2024 ki March 18 da yamlaba ganja sing adu ising lambi da puraga lakpagi lambi da Assam ki Lakhipur gi Fulertol Peringgata ki phakibani prosecution ki maikai dagi haidibada nupi amana yamlaba ganja sing puraga Jirigat maikai rom dagi Barak Turel da motorized boat amada la e habigi akhanba paw ama phangmadagi Assam police ki team amana Fulertol Perigata ngairaga laike loinana hi aduma phamadu da hek thonglabaga thiba hombagi thabak sathabada tongan ba bag ani da nupi asina ganja kg 15.341 puraga salambadagi phagakhibane loinana miyoi asigi mathakta narcotic drugs and psychotropic substance NDNPSA ki makhada case lokotna mahaki mathakta investigation satharakibane loinana court na maragi matungina naibum Kuki si sahi tara phadok pikhibane hari Cancer na naraba miyosingda lemna hidak pigadawri hari Cancer na naraba miyosingda lemna hidak langthak pigadawri hiramasiga mari lenana Imphal West District ki NCB cell na thokpa cherol amana hai khudung saba si Imphal West District ki Wangkhai Health Center da irai khudingi cancer na naraba miyosingda phangangani masiga mathakta cancer laina khangdoknabagi screening su lemna pangthokani hari
Samarjit amasung Yambem Biren gi tongan ba Imphal gi mafam mangada laiba yumsingda idina re chathakre 2019 da London da pangthokiba press conference amada Manipur asin ningkha tamle hana laukthokiba masana masabu Manipur State Council gi Chief Minister ni Haijaba Narengbam Samarjit amade Manipur State Council gi External Affairs and Defense Minister ni Haijaba Yambem Biren gi yumda Enforcement Directorate gi team amana Imphal da laiba makhoi gi mafam mangada ngasi red chathakre Narengbam Samarjit amasung Yambem Biren hariba mioi ani asi Salai Group of Company hana khangnaba office asigi asawa thawbu mioi ngaktane ngasi idina chathakiba red adu idina lokhalakpa money laundering gi investigation matung inane hariba Salai Group of Company asina miyamdagi investment scheme gi makhada lupa crore yang khairong khongatki haina marat siri ena money laundering case oina mioi ani asigi mathakta restart tawrupa matung ena makhoi gi mathakta charge sheet file tawkhibasu laikhre money laundering case gi mathakta mioi ani asigi mathakta Manipur bu India dagi tokai tare hana laukthokiba amade Manipur State Council gi Chief Minister amasung External Affairs and Defense Minister ni haina makhoi ani na laukthokiba asibu India gi mathakta lal hobani Manipur da tangdo laita ta pohan bani amade kanglo phurup masel gi marakta yengthina ba pohan bani haina ena Maral siraduna makhoi ani gi mathakta charge sheet adu thangalaki bani hari egi charge sheet adu da hariba accused persons sing asina miyamdagi investment scheme gi makhada lupa crore 57.36 kongatuna criminal activities singa sizinare haina maral sibaga loinana hiramasiga mari leinana su Enforcement Directorate na Prevention of Money Laundering Act gi makhada makhoi singa sigi mathakta complaint file torokhi bani hari Malem thongamna kangpokpi phauduna lakani hana tawriba thorang asi kudakta lepkadabani hana kotuna warning tawrakhre Torbung da makhata na irang thoktana ba resettlement gi process kudakta lepkadabani hana Kuki Council na phongdorakhre Nongmai amadi bong kapsilakiba thawong India lenga gi khodyawi hana amukona phongdokhre Nongmai amadi bom kapsilakiba thawong India lenga ki khodyawi haina amkona phongdokhre India lenga na divide and rule policy sizinaduna Manipur bu maceta na thugaina bohona riba se khudakta lepkadabani ngarano mirang Kuki khulai paiba singna torbung amadi phagak saw ikhaida nongmai amadi bom kapsilaktuna misam singda landarakiba thawong adumak India lenga ki khudchawna yawi haina amukogi president sorokhaibam sanjoina phongdokhre tangtu leitaba purakna bohona ringai chera sida center lenga na divide and rule policy sanaduna Manipur bu kang khongsai na bohona rakpabu amuko amadi masida satminari banlup mari amoba kohor MSF amadi PLM PAM na awang ba thakta condemn tawi haikhe ngasi kwa kethel da leba amuko ge office ta pangthokpa paw gi mifamda lup asigi president sanjoina khulngak pa singsang thok sangsinda thingzilaga nakalamoromda athingba karisu pidana misam tamna nongmai amadi bong kapsilakpage thawong khudakta lepkadabani sahi ahum sujilaklaba irang asina maram oiraga relief camp du sangjafam lauduna leiriba IDP sing athoba matamda mayumda hanjinnaba center lengakna sengadabani haikhe mahana makha taraduna irang asigi warasin puraknaba prime minister amadi union home minister da kyara khana taksinduna laklabasu thabakta onthoktabana makha tana thajaba leite Manipur miyamna thengnariba awaba se thengsen asigi warasin puropa ngamnaba miyamga loinana amuko amadi masiga satminariba Lup singna tongan ba khongthang sing lokot ba hauragani hana mahana phongdokhe Suda yaudaba UK enena Kukijo MLA sing anoba sarkar semba yauba yaroi hana warning tawkhre Ekui kuidana Delhi da Kukijo gi BJP MLA mari yaunu BJP gi legislature sing Manipur gi anoba sarkar ama semnaba phangkhiba meeting adu Kukijo civil society organization singna Haujuk Pau Tumina Laida Su Group the Yaudaba United Kuki National Army UK enena Kukijo BJP MLA sing Manipur da anoba sarkar semna ba khongthang asida saruk yaba yaroi hana warning tawre UK elena makhoi gi statement da final warning hana thaduna Kukijo MLA sing Manipur da anoba lenga ama semna ba sem sariba sida saruk yaba yaroi amade saruk yana ba hona ba su yaroi hana akanwa pham sing thamlakle UK gi Department of Information thadropo serol aduda Meitei community singbu marar siraduna Meitei community gi MLA amadi mioi kharana Kukijo gi MLA singbu transfer tawduna political meeting singda pressure tactics kaloinana namduna sarug yahankhe asiguma thawong asina Kukijo gi MLA singgi mathakta Kuki praja singna thamlamba thajaba sing manghalle paramasina hariba Kuki legislature sing asina
ꯃꯈꯣꯏꯒꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯁꯤꯡꯗ ꯍꯟꯕ ꯃꯇꯝꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯃꯔꯥ ꯇꯥꯈ꯭ꯔꯕ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯗꯤ ꯕꯐꯔ ꯖꯣꯟ ꯑꯁꯤꯁꯨ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ UKNAꯒꯤ ꯋꯥꯔꯅꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯤꯇꯩ ꯌꯥꯎꯅ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ MLA ꯃꯔꯤꯅ ꯊꯥ ꯑꯁꯤꯒꯤ 13ꯗ ꯗꯤꯜꯂꯤꯗ ꯆꯠꯇꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯌꯦꯠꯅꯕꯁꯤꯡ ꯌꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗꯅꯦ ꯑꯃꯔꯣꯝꯗ UKNAꯅ ꯇ꯭ꯔꯥꯏꯕꯦꯜ MLAꯁꯤꯡꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯆꯠꯊꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯦꯖꯤꯁꯂꯦꯆꯔ ꯈꯔꯅ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯂꯣꯏ ꯍꯥꯏꯅ ꯈꯟꯕ ꯆꯨꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ